Mamang chahi English ngani kulhumdoi gi May kuntaret amade kunipan gi lonaba ahingda napat tangjeng seru yauna kuki militant singna maitei gi yum kaya mai thaduna landara kibaduda makhatana chandol pokpi pombi khok khul kaya kannana bahaiduna Manipur gi tongan ba khul kaya degi yamlaba maitei naha ahal laman kaya ama laktuna kannana ba honaringeida chandol pokpi gi chingmanung lomda changsilaga leiba kuki khul amadagi kaftorak pa nongmai maruna panduna leikidraba kumbi esigi borayangbi gram पंचायत की मनुंग चनबा लाइंगौबीदगी खुमंथेम केनेडी की साबल ओइरबा अथौबा सिगे निंगसिंग युंबी ngasi haunnabi matung inna maikhum hangdoktuna lamdam asigi miyamda khusinakhrei thauramatuda hanagi UNLF ki chairman RK Sanayayma Eikhoise Meghen Lepak Manipur ki president KH Rajesh Ichom ki former president N Rajendra Eikhoise Boy Borayangbi gram panchayat ki administrative committee ki chairman TM Romesh Lamdam kayadagi lakhiba ima sing lamdam adongi club organization ima maira paibi singi luchingbi kayana sarukya khibaga loinana miyamna athauba adugi ningsing yumbida hai leikatuna ikai khumnaba utke RK Meghen Eikhoise Sanayai mana haikibada ngasi Manipur da leiriba Yelhoumee sing asi Ngasidi Meetop Oiraktoure haibagi yamna mayek sen lakle ngasi aigi iraipak iramdam asigi isagi iramdam asida Yelhoumee Eikhoige miyoi lising humpu hena refugee oiduna leiriba ase puari da ihan hana thokpa thodok amane masida Eikhoi punna Meetop miyancha mayamna Haizilaktuna leiringai cherak asida amuk delimitation gi wafam lakpa asigi mayokta Eikhoi punna leppaga loinana thengnaminagadabani haike Meetop Panama electoral Tangaga Modeli Hotel Manipur Highway. Madu Masimilo, Pasala Kando, the Hokagati, Kona, Executive Menamos, Hotel is Tangaga, where the Bass, Meetop and Arthur Park, where Kuri, Kais and Bengal. Adegi, Nasina, Adhaka, Menamos, and Sadaga, the Pass in Manipur Basani, Highland, Bayraga. Water without America, luckily. Among the United Committee Manipur, you see the Tokyo Amada, Samuel Sati, Matamduda, Manipur Sati, we talk machine said, like the Palom Joe, regularly, some of the non-Columbia has a work cookie. I see, Maclean work cookie population, say, La Termo Shudore. Machine Manonga, report of the work. Dale ba ofisi listing o sama ko lato government ki report le ko ado ba konsin akani adona te ya no se da ya ko pa ba pero masi de ko Manipur le ko yo protein sa masi twito ko ko to le ka sia masi se ne pro ai le pa se refugee ko do ado bo masi di pukina la nasar ko se ai le pa sa internally displaced person na listing ko ko Quelle parti di più ma se Manipuri, le parti di non sapere fuori da Ihan hanno toccato più